ꯑꯍꯥꯟꯕ ꯏꯗꯨ ꯅꯤꯡꯊꯧ ꯍꯥꯏꯔꯤꯕ ꯄꯦꯖ ꯑꯁꯤꯒꯤ ꯄꯣꯁ ꯑꯃꯈꯛ ꯂꯧꯈꯠꯆꯔꯒ ꯃꯤꯌꯥꯝꯗ ꯂꯥꯟꯊꯣꯛꯆꯒꯦ꯫ ꯔꯥꯖꯦꯁ ꯀꯨꯃꯥꯔ ꯀꯧꯕ ꯈ꯭ꯔꯤꯁꯇꯤꯌꯟ ꯄꯥꯁꯇꯔ ꯑꯃꯅ ꯅꯥꯒꯥꯂꯦꯟ, ꯇ꯭ꯔꯤꯄꯨꯔꯥ, ꯑꯁꯥꯝ, ꯃꯅꯤꯄꯨꯔ, ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁ ꯌꯥꯎꯅ ꯀꯨꯀꯤꯂꯦꯟ ꯁꯦꯝꯒꯅꯤ ꯍꯥꯏꯅ ꯂꯩꯐꯝ ꯇꯧꯔꯤ꯫ ꯀꯨꯀꯤꯒꯤ ꯄ꯭ꯔꯦꯌꯔ ꯖꯤꯖꯁꯅ ꯇꯥꯕꯤꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯅꯨꯡꯗ ꯀꯨꯀꯤꯂꯦꯟ ꯅꯣꯔꯠ ꯏꯁ ꯄꯨꯝꯕꯗꯒꯤ ꯂꯝ ꯆꯥꯎꯅ ꯐꯪꯂꯒꯅꯤ ꯍꯥꯏꯅ ꯖꯤꯖꯁꯀꯤ ꯃꯤꯡꯗ ꯀꯝꯃꯨꯅꯦꯜ ꯍꯨ ꯀꯥꯝꯂꯤ, ꯏꯔꯥꯡ ꯇꯧꯅꯕ ꯏꯟꯁꯤꯜꯂꯤ꯫ ꯁꯤꯒꯨꯝꯕ ꯈ꯭ꯔꯤꯁꯇꯤꯌꯟ ꯃꯤꯁꯟꯅꯔꯤꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯒꯣꯏ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯑꯦꯛꯁꯟ ꯂꯧꯈꯠꯇꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯋꯥꯍꯪ ꯏꯗꯨ ꯅꯤꯡꯊꯧꯅ ꯍꯪꯂꯛꯂꯤ꯫ ꯃꯈꯥ ꯇꯥꯅ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯚꯤꯗꯤꯑꯣ ꯑꯗꯨ ꯌꯦꯡꯅꯤꯡꯕ ꯌꯥꯎꯔꯒꯗꯤ ꯀꯃꯦꯟꯇ ꯂꯤꯡ ꯌꯥꯎꯔꯤꯕ ꯑꯗꯨ ꯌꯦꯡꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯂꯛꯂꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄꯗ ꯃꯅꯤꯄꯨꯔꯒꯤ ꯁꯤꯑꯦꯝ ꯑꯣꯏꯕꯤꯔꯤꯕ ꯑꯣꯅꯔꯦꯕꯜ ꯁꯤꯑꯦꯝ ꯑꯦꯟ ꯕꯤꯔꯦꯟ ꯁꯤꯡꯒꯤ ꯄꯦꯖꯇꯒꯤ ꯄꯣꯁ ꯑꯃꯈꯛ ꯂꯧꯈꯠꯆꯔꯒ ꯃꯤꯌꯥꯝꯗ ꯊꯝꯖꯒꯦ꯫ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯍꯥ ꯑꯦꯅꯥꯎꯟꯁ 5 ꯃꯦꯖꯔ ꯋꯥꯔꯛꯁ ꯏꯝꯄ꯭ꯂꯤꯃꯦꯟꯇꯦꯗ ꯐꯣꯔ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯋꯤꯗꯤꯟ 100 days ꯄ꯭ꯔꯣꯒ꯭ꯔꯥꯝ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯂꯛꯂꯤ꯫ 2019ꯗ ꯗꯤꯁꯦꯝꯕꯔꯒꯤ 9ꯇ ꯑꯦꯜꯄꯤ ꯄꯤꯔꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯀꯦꯟꯗ꯭ꯔ ꯁꯔꯀꯥꯔꯅ ꯏꯟꯗꯣ ꯃꯦꯟꯃꯥꯔ ꯕꯣꯔꯗꯔꯗ ꯀꯤꯂꯣꯃꯤꯇꯔ 30 ꯁꯝꯕꯜ ꯈꯥꯕ ꯂꯣꯏꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯀꯤꯂꯣꯃꯤꯇꯔ 339 ꯁꯝꯕꯜ ꯈꯥꯅꯅꯕ ꯁꯦꯟꯐꯝ ꯁꯦꯡꯁꯟ ꯇꯧꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯂꯛꯂꯤ꯫ ꯑꯅꯤꯁꯨꯕ ꯑꯣꯏꯅ ꯁꯔꯀꯥꯔ ꯑꯁꯤꯅ ꯃꯔꯨꯑꯣꯏꯕ ꯖꯒꯥ ꯀꯌꯥꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯇꯤꯛ ꯆꯥꯅ ꯊꯝꯕ ꯍꯧꯔꯦ꯫ CRPFꯅ ABN2 ꯁꯤꯟꯗꯣꯛꯄ ꯍꯧꯔꯦ꯫ ꯑꯍꯨꯝꯁꯨꯕ ꯑꯣꯏꯅ ꯏꯂꯤꯒꯦꯜ ꯃꯥꯏꯒ꯭ꯔꯦꯟꯠꯁꯤꯡꯕꯨ ꯂꯥꯏꯅ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯌꯥꯗꯅꯕ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯔꯤꯖꯤꯝ ꯑꯁꯤ ꯂꯧꯊꯣꯛꯈ꯭ꯔꯦ ꯑꯃꯁꯨꯡ ꯚꯥꯔꯠꯇ ꯚꯤꯖꯥ ꯌꯥꯎꯗꯅ ꯆꯪꯕ ꯌꯥꯔꯣꯏ꯫ ꯃꯔꯤꯁꯨꯕ ꯑꯣꯏꯅ ꯍꯥꯟꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯝꯕ ꯉꯥꯛ ꯁꯦꯟꯕꯒꯤ ꯑꯍꯣꯕꯁꯤꯡ ꯃꯦꯟꯁꯤꯟꯕ ꯍꯧꯔꯦ꯫ ꯃꯉꯥꯁꯨꯕꯗ ꯁꯔꯀꯥꯔ ꯑꯁꯤꯅ ꯀꯝꯃꯨꯅꯤꯇꯤ ꯑꯅꯤꯃꯛꯀ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯁꯥꯟꯇꯤꯒꯤ ꯂꯝꯕꯤꯗ ꯂꯥꯛꯅꯕ ꯍꯣꯠꯅꯒꯅꯤ ꯑꯃꯁꯨꯡ ꯑꯊꯨꯕꯗ ꯁꯥꯟꯇꯤ ꯄꯨꯔꯛꯂꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯃꯉꯥꯁꯨꯕ ꯑꯣꯏꯅ ꯊꯝꯂꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄꯗ ꯃꯅꯤꯄꯨꯔ ꯏꯟꯅꯔ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ ꯑꯦꯝꯄꯤꯁꯨ ꯑꯣꯏꯕꯤꯔꯤꯕ ꯑꯉꯣꯝꯆꯥ ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯒꯤ ꯄꯦꯖꯇꯒꯤ ꯄꯣꯁ ꯑꯃ ꯑꯅꯤꯈꯛ ꯂꯧꯈꯠꯆꯔꯒ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ꯫ ꯆꯩꯔꯛ ꯑꯁꯤꯗ BJPꯒꯤ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯃꯈꯣꯏꯅ ꯂꯩꯉꯥꯛ ꯄꯥꯏꯔꯛꯄ ꯅꯨꯃꯤꯠ 100 ꯁꯨꯕ ꯅꯨꯃꯤꯠ ꯑꯃꯗꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯄꯥꯡꯊꯣꯛꯄꯒꯤ ꯈꯨꯗꯣꯜ ꯑꯣꯏꯅ ꯑꯃꯨꯛꯇ ꯊꯣꯛꯈꯤꯗ꯭ꯔꯤꯕ ꯃꯅꯤꯄꯨꯔꯕꯨ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯛꯄ ꯆꯍꯤ ꯑꯃ ꯊꯥ 4 ꯁꯨꯔꯛꯂꯕ ꯚꯥꯏꯑꯣꯂꯦꯟꯠ ꯊꯧꯑꯣꯡꯕꯨ ꯃꯥꯌꯣꯛꯅꯗꯨꯅ ꯁꯣꯜꯕ ꯇꯧꯅꯕ ꯔꯣꯗ ꯃꯦꯞ ꯂꯝꯕꯤ ꯌꯥꯠꯂꯗꯨꯅ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔꯗ ꯗꯨꯀꯥꯟ 13 ꯍꯥꯡꯗꯣꯛꯂꯒꯅꯤ ꯍꯥꯏꯔꯤꯌꯦ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯂꯛꯂꯤ꯫ ꯃꯈꯥ ꯇꯥꯅ ꯅꯦꯁꯅꯦꯜ ꯃꯦꯗꯤꯌꯥ ꯑꯦꯟड ꯃꯅꯤꯄꯨꯔ ꯃꯦꯍꯦꯝ ꯗ ꯐꯣꯔth states as a site of information war. It is a work carried out under my supervision with a group of dedicated patriots ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯊꯧꯗꯣꯛ ꯑꯁꯤꯕꯨ ꯃꯥꯂꯦꯝ ꯄꯨꯝꯕꯗ ꯂꯥꯟꯅ ꯁꯟꯗꯣꯛꯇꯨꯅ ꯗꯤꯁꯏꯟꯐꯣꯔꯃꯦꯁꯟ ꯇꯧꯈꯤꯕ ꯅꯦꯁꯅꯦꯜ ꯃꯦꯗꯤꯌꯥꯒꯤ ꯊꯧꯑꯣꯡꯕꯨ ꯁꯥꯏꯟꯇꯤꯐꯤꯛ ꯁꯤꯁꯇꯦꯃꯦꯇꯤꯛ ꯁ꯭ꯇꯗꯤ ꯇꯧꯗꯨꯅ ꯗꯤꯖꯤꯇꯦꯜ ꯐꯣꯔꯃꯦꯠꯇ ꯍꯥꯟꯅ ꯃꯥꯡꯖꯧꯅꯅ ꯐꯪꯍꯟꯈ꯭ꯔꯕ ꯁ꯭ꯇꯗꯤ ꯑꯗꯨꯒꯤ ꯂꯥꯏꯔꯤꯛꯀꯤ ꯐꯤꯖꯤꯀꯦꯜ ꯐꯣꯔꯝꯗ ꯁꯦꯝ ꯁꯥꯕ, ꯃꯥꯂꯦꯝ ꯄꯨꯝꯕꯗ ꯂꯩꯕ ꯃꯦꯗꯤꯌꯥ ꯁ꯭ꯇꯗꯤꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯃꯗꯤ ꯏꯟꯁꯇꯤꯇ꯭ꯌꯨꯠꯁꯤꯡꯗ ꯐꯪꯅꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄꯗ ꯂꯤꯁꯤꯄ꯭ꯔꯤꯌꯥ ꯀꯪꯒꯨꯖꯝꯒꯤ ꯄꯦꯖꯇꯒꯤ ꯄꯣꯁ ꯑꯃꯈꯛ ꯂꯧꯈꯠꯆꯔꯒ ꯃꯤꯌꯥꯝꯗ ꯊꯝꯖꯒꯦ꯫ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯗꯤꯅꯔ ꯆꯥꯃꯤꯟꯅꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯏꯁ ꯇꯤꯃꯣꯔꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯍꯤꯖ ꯑꯦꯛꯁꯂꯦꯟꯁꯤ ꯗꯛꯇꯔ ꯖꯣꯔꯖ ꯔꯥꯃꯣꯁ ꯍꯣꯔꯇꯥꯅ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯅ ꯊꯧꯅꯥ ꯍꯟꯕ ꯌꯥꯗꯦꯀꯣ ꯍꯥꯏꯗꯨꯅ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯌꯨ ꯍꯥꯏꯗꯨꯅ ꯂꯤꯛ ꯑꯃ ꯉꯛꯁꯝꯗ ꯁꯤꯕꯤ꯫ ꯉꯁꯤꯁꯨ ꯃꯍꯥꯛꯅ 1992ꯗ ꯏꯟꯗꯤꯌꯥꯗ ꯗꯂꯥꯏ ꯂꯥꯃꯥ ꯎꯅꯕ ꯙꯔꯃꯁꯥꯂꯥ ꯍꯤꯃꯥꯆꯜ ꯄ꯭ꯔꯗꯦꯁꯇ ꯂꯥꯛꯄꯒꯤ ꯇ꯭ꯔꯦꯟ ꯑꯣꯟꯅꯅ ꯇꯣꯡꯕꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯐꯨꯡꯒꯥ ꯋꯥꯔꯤꯁꯨ ꯂꯤꯕꯤ꯫ ꯑꯁꯨꯝꯅ ꯅꯨꯡꯇꯤꯒꯤ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯆꯥꯛ ꯆꯥꯔꯝꯗꯥꯏ ꯈꯨꯗꯤꯡꯒꯤ ꯍꯧꯈꯤꯕ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤ ꯀꯌꯥ ꯂꯤꯕꯤ꯫ ꯅꯣꯛꯅꯤꯡꯕ ꯋꯥꯔꯤ ꯀꯌꯥꯅꯤ꯫ ꯀꯔꯤꯒꯨꯝꯕꯗ ꯈꯪꯍꯧꯗꯅ ꯄꯤ ꯇꯥꯈꯤꯕ ꯋꯥꯔꯤꯁꯨ ꯌꯥꯎꯔꯛꯇꯕ ꯅꯠꯇꯦ꯫ ꯍꯌꯦꯡꯗꯤ ꯂꯥꯏꯔꯕ ꯑꯉꯥꯡꯁꯤꯡꯒ ꯑꯌꯨꯛꯇ ꯎꯅꯒꯅꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯁꯤꯌꯦꯜ ꯄꯦꯂꯦꯁ ꯃꯅꯨꯡꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯍꯥꯛꯀꯤ ꯊꯥꯒꯤ ꯁꯦꯂꯔꯤꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯔꯕ ꯑꯉꯥꯡ 200ꯗ ꯑꯌꯨꯛꯀꯤ ꯄꯨꯡ 10ꯗ ꯆꯥꯛ ꯂꯦꯝꯅ ꯄꯤꯖꯩ꯫ ꯃꯈꯣꯏꯗ ꯉꯝꯖꯕ ꯁ꯭ꯀꯨꯜ ꯕꯦꯒꯁ ꯑꯃꯗꯤ ꯁ꯭ꯇꯦꯁꯅꯔꯤ ꯑꯥꯏꯇꯦꯝꯁꯤꯡ ꯈꯔ ꯌꯦꯟꯊꯣꯛꯀꯅꯤ꯫ ꯑꯩꯍꯥꯛꯄꯨ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯍꯦꯛ ꯃꯁꯨꯃꯛꯅꯤ ꯈꯟꯅ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯤ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄꯗ ꯍꯤ ꯌꯥꯏꯈꯣꯝꯕ ꯅ꯭ꯌꯨꯁ ꯍꯥꯏꯔꯤꯕ ꯄꯦꯖ ꯑꯁꯤꯒꯤ ꯄꯣꯁ ꯈꯔꯈꯛ ꯂꯧꯈꯠꯆꯔꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯤꯌꯥꯝꯗ ꯊꯝꯖꯒꯦ꯫ ꯐꯦꯁꯕꯨꯛ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯔꯝꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃꯁꯨꯡ ꯑꯇꯩ ꯃꯤꯑꯣꯏꯁꯤꯡꯗ ꯊꯛꯁꯤ ꯈꯥꯁꯤ ꯌꯥꯎꯗꯕ, ꯏꯃꯨꯡ ꯃꯅꯨꯡ ꯃꯤꯑꯣꯏ ꯄꯨꯟꯅ ꯂꯩꯕꯗ ꯇꯝꯃꯤꯟꯅꯕ ꯌꯥꯗꯕ ꯋꯥꯍꯩ ꯋꯥꯇꯥ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯆꯩꯕ ꯑꯃꯗꯤ ꯉꯥꯡꯕ ꯁꯛꯄꯁꯤꯡꯒꯤ ꯃꯊꯛꯇ ꯄꯨꯂꯤꯁꯅ ꯗ꯭ꯔꯥꯏꯕ ꯆꯠꯊꯕ ꯍꯧꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯗ꯭ꯔꯥꯏꯕ ꯑꯁꯤ ꯊꯥ ꯑꯃ ꯆꯨꯞꯅ ꯆꯠꯊꯒꯅꯤ ꯍꯥꯏꯔꯤ꯫ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯗ ꯐꯖꯗꯕ ꯋꯥꯍꯩ ꯋꯥꯇꯥ ꯁꯤꯖꯤꯟꯅꯕ ꯑꯃꯗꯤ ꯏꯔꯥꯡ ꯁꯥꯒꯠꯅꯕ ꯍꯣꯠꯅꯕ ꯃꯤꯑꯣꯏ 10 ꯍꯦꯟꯅ ꯄꯨꯂꯤꯁꯅ ꯐꯒꯠꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯤꯑꯣꯏ ꯈꯔ ꯑꯃꯅ ꯐꯥꯅꯅꯕ ꯀꯣꯏꯊꯤ ꯊꯤꯔꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯂꯛꯂꯤ꯫ ꯄꯦꯖ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯊꯔꯛꯄꯗ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 37 ꯑꯃꯗꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 2ꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯇꯉꯥꯏ ꯐꯗꯅ ꯅꯣꯡꯃꯗ ꯆꯪꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯆꯩ ꯄꯨꯗꯨꯅ ꯂꯥꯛꯄ ꯒꯥꯔꯤ 192 ꯑꯃꯗꯤ 219 ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯁꯤꯗ ꯑꯄꯟꯕ ꯌꯥꯎꯗꯅ ꯄꯨꯁꯤꯜꯂꯛꯈ꯭ꯔꯦ꯫ ꯃꯈꯥ ꯇꯥꯅ ꯄꯣꯠꯆꯩ ꯄꯨꯁꯤꯜꯂꯛꯄꯗ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯇꯅꯕꯒꯤꯗꯃꯛ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯐꯝꯁꯤꯡꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯑꯀꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯈꯤ꯫
ꯃꯅꯤꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯝꯅꯃꯛꯇ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯊꯣꯛꯇꯅꯕꯒꯤꯗꯃꯛ ꯁꯤꯡ ꯑꯃꯁꯨꯡ ꯇꯝꯗ ꯄꯨꯟꯅ ꯆꯦꯛꯄꯣꯏꯟꯠ 109 ꯍꯥꯡꯗꯨꯅ ꯑꯆꯠ ꯑꯋꯣꯡꯁꯤꯡ ꯆꯦꯛ ꯇꯧꯕꯒꯤ ꯊꯕꯛ ꯆꯠꯊꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯂꯛꯂꯤ꯫ ꯃꯈꯥ ꯇꯥꯅ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯆꯅꯨꯡ ꯑꯃꯗꯤ ꯁꯤ ꯖꯧꯂꯦꯟ ꯚꯤꯂꯦꯖꯇ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯄꯨꯟꯕ ꯀꯣꯝꯕꯥꯏꯟ ꯇꯤꯝ ꯑꯃꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯅꯝꯕ ꯑꯣꯏꯒꯅꯤ ꯆꯤꯡꯅꯕ ꯂꯣꯀꯦꯜ ꯃꯦꯗ ꯁꯤꯡꯒꯜ ꯕꯦꯔꯦꯜ ꯑꯃ, ꯑꯦꯁꯂꯥꯔ ꯃꯦꯒꯖꯤꯟ ꯑꯃ, ꯀꯥꯞꯄ ꯌꯥꯔꯤꯕ ꯃꯔꯨ 12, ꯄꯣꯝꯄꯤ ꯑꯃꯒ ꯂꯣꯏꯅꯅ ꯕꯦꯇ꯭ꯔꯤ ꯌꯥꯎꯗꯕ ꯕꯥꯎꯐꯦꯡ ꯔꯦꯗꯤꯑꯣ ꯁꯦꯠ ꯑꯃ ꯐꯒꯠꯄ ꯉꯝꯂꯦ ꯍꯥꯏꯔꯤ꯫ ꯂꯣꯏꯅꯅ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯒꯨꯟꯖꯤꯜ ꯑꯃꯗꯤ ꯕꯣꯔꯗꯔ ꯄꯤꯂꯔꯁ 49, 49ꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯄꯨꯟꯕ ꯀꯝꯕꯥꯏꯟ ꯇꯤꯝ ꯑꯃꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯅꯝꯕ ꯑꯣꯏꯒꯅꯤ ꯆꯤꯡꯅꯕ ꯄꯤꯁꯇꯣꯜ ꯑꯃ, ꯍꯦꯟ ꯒ꯭ꯔꯦꯟ ꯑꯃ, ꯂꯣꯀꯦꯜ ꯃꯦꯗ ꯃꯣꯔꯇꯥꯔ ꯄꯣꯝꯄꯤ 3, ꯀꯥꯞꯄ ꯌꯥꯔꯤꯕ ꯃꯔꯨ 4 ꯑꯃꯗꯤ ꯕꯨꯂꯦꯠ ꯄ꯭ꯔꯨꯐ ꯖꯦꯀꯦꯠ 2 ꯐꯒꯠꯄ ꯉꯝꯂꯦ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯂꯒ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯤ꯫